मन की बात की चामसुबा एपिसोड असी न्यूयॉर्क तलेबा यूनाइटेड नेशंस की हेडक्वार्टर दसु लाइव ओइना संदोखी मन की बात का मरी लिनना प्राइम मिनिस्टर ना लेबाक मियामदा रेडियो की खुथांगदा वांगांग लदुना हाइकिबदा मन की बात हाइबा थौरम असी इंडिया मचा क्रोर कयागी पुकनिंगी वानी हाइना प्राइम मिनिस्टर नरेंद्र मोदी ना अहानमदा फोंदोखी महंगना मखा तारदुना मन की बात की खुथांगदा इंडिया की काचिन कोयागी मफम यौना तोंगान तोंगान बा लमदा लैबा मियोय चा कयाना मसा मसागी अनिंगबा अपाम्बा फोंदोकनरक्ले थौरम असिबु लेबाक मियामना मरम ओइरगा चाउना माई पाखनबदा प्राइम मिनिस्टर ना मियामबु थागतपसु फोंदोखी हारिबा थौरम असिगी mateंगना लेंगाकना पाइखालिबा स्कीम कया मियाम मरक्ता पाकसना खोंजेल यांगना यहोनमा ngamhalli masiga loinana इंडिया की तोंगान तोंगान बा फील्डा टॉप टॉप पा हैथोय सिंथोयराबा मियोय कयागी टैलेंट कयागी वारिबुसु मियामदा यहोनमा ngamle हारिबा थौरम असना इंडिया की मियामगा समनहनबा लंबी अमा पीबगा लोइनना थौरम असि महाकी ओइना स्पिरिचुअल जर्नी अमनि हाइना प्राइम मिनिस्टर ना फोंदोखी हारिबा थौरम असि कुमजा लिसिंग अनि तरामरिदा बीजेपी ना लेंगाक पाइरक्लबा मतुंग सही असिगे अक्टोबर 3 दगी हौदुना था खुदिंगी ओइना ऑल इंडिया रेडियो के चैनल सिंग दूरदर्शन अमदि तोंगान तोंगान बा मीडियम दा संदोक्तुना लाखिबनी असिगे थौरम असिगा मरि लेनना मणिपुर यावना इंडिया के मफम खुदिंगदा बीजेपी के वर्कर्स सिंगना वोट लेवल दगी हौरगा स्टेट के थाक फावदा मियामगा लेनना थौरम पांगथोकनाखी All Manipur United Clubs Organization amuko amadi Manipur Literary and Cultural Forum Tripura ani ko samnaduna Tripura ki Manipuri maitaina khwaidagi masing yamna khundaba mafam ama oiriba Khowai district ki Gauranagar da ngasi nupilal gi mitam ama miyamna laikatuna amadi thangi selyot piduna amuko gi president Phairojan Nandoluwangna maikhom hangdokre maikhom hangdokpagi thoram aduda amuko gi advisor yang sosong koireng amadi maru oiba thomi kaya maramsu saruk yakhibada natana Manipuri Literary and Cultural Forum Tripura ki president Ningombam Bira Tripura da hapta ki phongba Manipuri pause marup ke joint editor R.K. Tarunjit Nupilal Observation Committee ki convener Khosnam Birola amadi atai maru oiba miyoy kaya su saruk yakhi ayukta Nupilal gi mitam maikhom hangdokhibaga loinana cultural program kaya yawba mapung oiba thoram nungthilda pangthokhi Churachandpur laiba oken koba miyoy amagi mayumda yongba salai taret ki firalbo masakhangdaba miyoy kharana ngarang singthaduna furup amabu ikai kumna khidaba haiba se tokpham thokte amadi thodok adu yamna laibak thibani haina Churachandpur gi Thingkangphai village authority na thokpa cherola mana hairi Thingkangphai village authority ki chairman Ngamon Thang Haukipna ngarang thokpa cherola magi matung inna ngarang thokiba laibak thiba thodok aduda chenaba miyoy singna athubu matamda wathok adugi matangda laibak miyam khangna sengdoktuna furup masel nungsi chanana laiminasi haina makhatana appeal tawrakle Landamasida laiminariba furup singi marakta kanagumba luchingba saba miyoy kharana furup singbu macet tahanna ba sinbagi thaurang amada changsinnarakpagum ngasidi unaba yadaba amagum khallalakliba asimakti khwaidagi laibak thibani haibada hamna mathokloi haina coordinating committee on Manipur integrity kokomina phongdorakle committee asigi convener Jitendra Ningombamna ngasi thokpa cherol amana government ta demand tanbada demand tanbiri bisingna demand adu kaya yamna maram chabaga haibadu su yangpham thoi talibi demand aduna apunbagi saktamda singnarakpa manaba mawong natraga nakal ama khaktagi yengba highway da bangang loidaba wafam kaya phongnarakpa na lambi ona tainana chatkiduna laiba wathop oinana ba honarak lagadi maduna tungda phaba oiroi yamni hana nungai tribadi Churachandpur de labor organization mana government tanbadi banamaga mari leinana chathakiba agitation amada leminariba furup amagi laininglai solga mari leinabada karimnaba manba usittaba wafam phongdopadanatana yamni henna kai khumnana launariba sakhang firal amada tawroidaba thabak khara tawkhibadu khwaidagi henna tamthiba wakhal yaudaba laibak thibani yaknaba amada utkadaba lichat amani haina tawdaba ngamde hairiba thodok aduda hakthengna chenariba singna lale haina haijapam thoi natragana demand adubu silliba organization kangbu aduna miyam amadi lenga khangna thokiba nungaitaba adugidamak lale haijagadabani amaromda lenga ki mari lainaba singna su asigumba furup amagi mathakta atamnana ulakpa
सिंगनाबा असिदा जेनरिबा सिंग फादुना लोगी ओइबा मतिक चाबा चैराक पीगदबनी करिगुम्बा पिहौद्रगदी मतुंगदा याय हाइदुना तौनरकपदा यक्नबा अमगुम लौनरक्तुना अंगम तानरकपदा फुरुप मसेलगी मरक्ता इहिंगना हिंगताबा सोइदना थोरक्तुना हेन्ना साथीबा अमो ओइरकनी मतम कयादगी अपुनबा इरमदम अमगी वाखलोलना मांगदा थारगा चंगसिलक्लिबा लंबी कयाबो म्योय खुजोक खरना थुगाइनबा सिल्लिबा असिदगी कलहौनबा मियामनसु मिकुपना होमसिंगना लेबियु फुरुप कयाना खुंदादुना लेरिबा इरमदम असिदा अपुनबा फुरुपकी वाखल खंदबा इरमदम असिबो मसेत मसेत थुगाइनबा सिनमा मानबा तोंगाना ताबगी वाखलो चेनबा ऑर्गेनाइजेशन सिंग लेंगाकना थिदोक्तुना वरक पिहौ नत्रबदी पुमनमक लेंगाकी मथक्ता तारकनी लोइनना लेरिबा फुरुपकी लुसिंगबा सिंगनसु मैरिक पिदगी मैज्राव हौद्रिङै मागी मागी फुरुप सिंगी मरी लेनबा सिंगे वारी सनादुना थेंजन बि हौ हाइना जेरुलदुना मखा तारकली सिनमी सिंगी नुमित मे देन लाकपदा लमदम असिदा लेरिबा सिनमी खुदिंगमकी मफमदा चनुरा लमचिंग लेल कांगलै पाक CLK ना इकाई खुमनबु उल्लकली CLK की प्रेसिडेंट CS पाकपी चनुना ngasi थोकपा जेरोल अमना सिनमी सिंग यावदना खुनाई अमा चावखटपा ओइथोकते मखोइना लौरिबे थौदांग असि असुकी मतिक सिंथानिंगाई ओइ मरमदुना अखोइ पुंबना सिनमी सिंगु थाक वांगना थांगतपीबेगा लोइनना सिनमी सिंगनसु पुनसिनदुना अमत्त ओइबगी पांगल सागतमिनदुना फंगफम थोकपा हक फंगनबसु होनफम थोई मपानदगी संगसिलकपा मितोप मियानचा कयाना लमदम असिदा संगसिलक्तुना सिनफम कया पाइसिलक्लिबा असिदा येलौमी अखोइना सपोर्ट तौबगी महोत्ता येलौमी सिंगना सिनफम खुदिंगमक पाइननबा होटनमिनबगा लोइनना लमदम असिगी मियामनसु मखोइबु पुकनिंग थौगतपिफम थोई इरमदम असिगी सिनमी सिंगना मिपाल तांगदबा पुनसिरोल अमगिदमक होटनजरिबा असिदा अखोइना पुकनिंग थौगतपिगदबनी अमदी करिगुम्बा मखल अमतगी नुंगाइरोइदबा सिनमी सिंगी हक मतपा थबक सिंग तौरोइदबनी मियामना सिनमी सिंग असि योखतुना मतम असिगी मिरोलदा मपुंग फाबा वर्क कल्चर अमा लेहेंदुना इसाना इसाबु थबक पिजबा ngamnanaba amadi mipan tangdaba punsirol ama semgatminanaba hotnaba tangai fade sinpham kayada leiriba aikhoi masel amana amabu respect thamnaduna amadi amana amabu mateng pangminaduna sinmi sing yokhatminasi sinmi amagi nungaiba chauthokjaba ama isa isada laibaga loinana thabak suba nombada aikhoi ikaiba thadoknaduna work culture semgatminasi haina sinmi singi pukning singsilakli lamdam asida leiriba isagi humang mamalna sel taliba sinmi khudingmaki punsida hena hena chaukhatpa nungai yaifaba amadi ana ayek yaudaba punsi ama ohenbi bas oirasanu haina chanura lamsinglel kanglai pakna thongni jari haina suserol aduna makhatarakli हौखिबन निमित खरनिगी ममांगदगी चुराचानपुरदा ओइरक्लिबा फिबम असिगी मतंगदा नकल अनिमकना फमिनदुना तुंग कोइना चटनागदबा वरोइ सिनेमा पुरकनबा मार स्टूडेंट्स एसोसिएशन SSA जनरल हेडक्वार्टर्स ना फोंदोरक्ली एसोसिएशन असिगी इंफॉर्मेशन एंड पब्लिसिटी डिपार्टमेंट ना ngarang thokpa serol amana पुलिस अमदी खोंजंग लोइसिंगे मरक्ता मुकनाबदा असोक अपन नंख्रबा सिंगी मफमदा अवाबा फोंदोपगा लोइनना सिंगदा खुंदारिबा ट्राइबल सिंगी दमक्तदी उमंग वामंग amadi turen la chingba haiba asi tatna thanaba yadraba wafam amani lengakna umang wamang ngaktuna thamnanaba hotnabada wafam aduda khunda leida tuna leiriba singisu yengbinanaba appeal tawrakli maramaduna hojik leiriba chayetnaba asida punna phaminaduna tungkoina chatnagadaba woroisinama puraknaba zerol aduna appeal tawrakli सिनमीगी पंगलना सिंगनदुना अनौबा मंगाल अमा पुरखिबा काउंगमलरोइतबा निमित मेदेना लाकपदा नसिगे सूरी नोमलिबा सिनमी पुमनमकी मफमदा आइना थिंखरबा लालोलोकी अपुनबा कोरकोमना कैकुमनबा उलकली लुप असिगी मीडिया कोऑर्डिनेटर एम सकहेनना ngasi प्रेस ता थोकपा जेरोल अमना निमित असि सेंजाव पाइबसिंगना सिनमी सिंगबु काहेना मियत मिनै सथरकपा अदुगी मायोक्ता सिनमी सिंगना अमत्त ओइना पुनसिनदुना कुमजा लिसिंग मचानिपान मफुदरुकी मेगी तांग अमदा शिकागोगी है मार्केट ता हौरखिबे इहो अदुबो निंगसिंगबनी मणिपुर कांगलै पाकी लिकलम चटकी परिंग असि लोइलम लेंगाक अनिना थंगना थंगना नमखाइरकपना अखोइगी लिकलमदगी थोकलकपा पोलम अनि अखोइना ngasi फावबा थेंगनारी नकल अमरोमदना लेबाक असिना लोइलम लेंगाकी मखादा लेरकपना अतोपा पोलम अमगसु अखोइगी इथक्ता लेरी अदुना मपाल लमदगी लेबाक असिगी लेंगाकपगी नत्रगा लनथुंगी वरेप खुदिंगमक लौदुना लेरी अदुगा पोलम पुबगी अवाबदुगी मरमसी अखोइ मसेल अनसिनरगा amana amada saunaduna leiri mapal lamdagi tawtharakpa yathangdagi lebak asigi
hanglai kharana miyambu laining natraga lol natraga thabak phangnanaba phurup ki thak hanthasi hairaga amaga onsinaduna khatna handuna lakli maramaduna leibak asigi lam natraga lenga ki ofam thokpa masak mawong amata ekhoine lepchaba ngamde ekhoi masel faminaraga apunno warep ama lawbagi mahutta mapa leibak ki lenga kangbu amana wayel han bhaibasi hainabi oirakli haksang phaba yu sunghanaba factory lingkhatpada ayaba pigani hariba asimakna loilam lenga ki wakhalol adu uthoksari factory sing adugi aningma pamba yenglaga makoigi lakani hariba tax sing yu na purakliba kangkhong saiba adugi mahutsinba yagadawba dauna uhanna bahonari yu sungba yauna yu sungba yonba amata lona yapam thokte hairaduna lup kharana amadi maira paibi singna lawriba kholawasi namthanaba amadi joyrol oina malannaba honariba asina mapandagi lakpa factory kharagi aningba pambagi yaka yengduna leibak asida pokpa miyoi khujok amana honari war on drugs amadi yubuna lona yaba piraga sungba amadi yonba yahanba haiba wafam asi ani asi tuna yengba ngamdana ba tongan ba propaganda kaya sizinari loilam leibak amagi lawmi sinmigi mangda tariba singnabagi palol asi ani ne habasi ekoina kaudaba changi amana ekoibu loi salliba loilam lenga kamadi atopa amana ekoigi miyambu tuhat na hatliba sanjau tanba kunailon asini palol ani asi maru fukna langthok triba maikai lawmi sinmi miyamna puriba awaba polom asi kokhiroi ning tamba leibak ama purak pa habasi miga manadaba Satlalon kaya asi thugairaga manaba khunai ama puraknabagi ahanba khongthangni haina korkomna laujei maram aduna lawmi sinmi miyampomnamak ngasi ekhoibu phajin punsinuna namthaduna thamliba loilam lengak amadi chanjau tanba khunai asi singnaduna anoba leibak miyamgi ning tamba manipur kanglaipak ama puraknaba lanjang amagi damak sem saminarasi haina zeroladuna makhatarakli Imphal gi North East Osida laiba Rajmedi City na Haksal gi matangda lauriba thawdang kayabu ikai khumnaba utuna North East Healthcare Summit 2023 da Certificate of Appreciation khosinarakhre hariba manasi Guwahati ge Radisson Blue Hotel da thasi kunipal da pangthokiba thawram amada khosinarakhibani hairi News 18 Assam na sponsor tawraga SBI na co-power tawraga Rotary Club Guwahati na sinduna pangthokiba thawram aduda Manipur ge Health Minister Dr. Sapam Ranjan yauna Rajmedi City ge Chairman Haubijam Rajenda mana adu kusinaraki thoromaduda saruk yakiba Minister Dr. Sapam Ranjanna harawa phongtokpaga loinana Manipur lengak na miyamda quality leiba anala yengi kudong chaba sing phanganaba hotnari hairiba lengak na thamliba pandam asida Rajmedi City kumba anala yeng sang amana mateng pangsilakpada makhatana Minister na thagatpa phongdokhi Haukiba pungun Maria Sida India da nong namiyoi lising mga chanipan humudra mari COVID positive oiba thengna ki laina asina maram oiraga miyoi tara taruk laikhide pagalakpagi changchada marfudra Nepal dasmik taret amada hengelakre apunba confirm case koti mari lak nifu mapan lising nifu manga chahum marfu mapan yaure active case masingna lising nifu mapan supna tara manga da hantarakre laina asina maram oiraga laikhidaba apunmi gi masingna lak manga lising kuntra mathoi jamanga kuntra humdoi sure laina asidagi naba faduna Desars Tokiba upon Mimi Messina Koti Mari Lak Nifu Humdoi, Lissing Humpumari, Janipan Nifumato Yokre, Lenas taking a Toknaba Bexan Kaptokiba upon Mimi Messina, Koti Zanikun Lak Humputaruk, Lissing Humputaruk Henkre, Malimgi Oina Covid Lightsena, Quaidigi Hena Sohalaba, Lebaxing Manunda USN Hanba, Indiana Anisuba Amadi France na Home Suba the Lady, Awano Pok State Singi Oina, Asamna Hanba, Mizoram na Anisuba Amadi, Manipuna Home Suba the Lady.